ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯊꯝꯖꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯛꯂꯤꯕ ꯃꯇꯥꯡ ꯑꯁꯤ ꯅ꯭ꯌꯨ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯗꯒꯤ ꯍꯟꯅ ꯑꯃꯨꯛ ꯑꯣꯜ ꯄꯦꯟꯁꯟ ꯁꯤꯁꯇꯦꯝꯗ ꯄꯨꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯃꯁꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯑꯃꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯚ꯭ꯌꯨ ꯇꯧꯅꯕ ꯄꯣꯖꯤꯇꯤꯚꯂꯤ ꯄꯨꯔꯛꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯍꯟꯅ ꯑꯃꯨꯛ ꯑꯣꯜ ꯄꯦꯟꯁꯟ ꯁꯤꯁꯇꯦꯝ ꯑꯗꯨ ꯏꯝꯄꯣꯖ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗ ꯌꯥꯝꯅꯃꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅ ꯅꯩꯅꯔꯤꯕ ꯃꯇꯥꯡ ꯑꯁꯤꯅ ꯁꯩꯇ꯭ꯌꯄꯥꯜ ꯃꯥꯂꯤꯛ ꯀꯧꯕ ꯑꯍꯨꯝꯂꯛ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯍꯨꯝꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯝꯕ ꯑꯍꯟ ꯑꯣꯏꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅ ꯑꯗꯨꯉꯩ ꯖꯝꯃꯨ ꯀश्मीꯔꯗ ꯑꯣꯏꯈꯤꯕ ꯄꯨꯜꯋꯥꯃꯥ ꯑꯦꯇꯦꯛꯇ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯇꯧꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯨꯅ CRPF ꯁꯤꯄꯥꯏ 90 ꯍꯥꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯃꯊꯛꯇꯁꯨ ꯃꯥꯅ ꯀꯃꯦꯟ ꯄꯤꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯌꯥꯝꯅꯃꯛ ꯁꯔꯀꯨꯂꯦꯠ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯇꯔꯥꯅ ꯐꯖꯅ ꯌꯦꯡꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯩꯇ꯭ꯌꯄꯥꯜ ꯃꯥꯂꯤꯛꯄꯨ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯒꯤ ꯔꯤꯌꯦꯂꯤꯇꯤ ꯀꯌꯥꯝꯅꯣ ꯃꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯅꯔꯤ ꯁꯩꯇ꯭ꯌꯄꯥꯜ ꯃꯥꯂꯤꯛꯇ ꯍꯪꯕꯗ ꯃꯥꯅ ꯍꯥꯏꯈꯤ ꯑꯩꯗꯤ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯊꯝꯖꯕꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯗꯕ ꯂꯩꯔꯕꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯁꯤꯅꯤ ꯁꯩꯇ꯭ꯌꯄꯥꯜ ꯃꯥꯂꯤꯛꯀꯤ ꯋꯥ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯄꯥꯏꯒꯤ ꯇ꯭ꯔꯥꯛ ꯃꯌꯥꯝ ꯑꯃ ꯖꯝꯃꯨ ꯀश्मीꯔꯒꯤ ꯔꯣꯗ ꯑꯃꯗ ꯂꯥꯛꯈꯤꯕꯗꯨ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯦ ꯇ꯭ꯔꯥꯛꯀꯤ ꯃꯍꯨꯠꯇ ꯑꯦꯌꯔꯀ꯭ꯔꯥꯐ 5ꯇꯪ ꯑꯦꯔꯦꯟꯖ ꯇꯧꯅꯕ ꯍꯥꯏꯖꯈꯤꯕꯗꯨ ꯌꯥꯔꯛꯈꯤꯗꯦ ꯁꯤꯅꯤ ꯃꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯁꯤꯄꯥꯏ 90 ꯁꯤꯈꯤꯕꯗꯨ ꯁꯤꯔꯝꯂꯣꯏ ꯁꯤꯅꯤ ꯁꯩꯇ꯭ꯌꯄꯥꯜ ꯃꯥꯂꯤꯛꯀꯤ ꯋꯥꯁꯦ ꯍꯧꯖꯤꯛꯁꯨ ꯆꯔꯆꯥꯗ ꯂꯩꯔꯤ ꯁꯩꯇ꯭ꯌꯄꯥꯜ ꯃꯥꯂꯤꯛꯄꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯧꯔꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤ ꯁꯥꯏꯠ ꯑꯃꯗ ꯌꯨꯄꯤꯒꯤ ꯑꯇꯤꯛ ꯑꯃꯗꯤ ꯑꯁꯔꯐꯏꯟꯀꯥꯎꯟꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤ ꯑꯍꯥꯟꯕꯗ ꯁꯨꯇꯔ ꯑꯍꯨꯝꯒꯤ ꯋꯥ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯅ 5 ꯁꯨꯕꯒꯤ ꯋꯥꯐꯝ ꯍꯥꯏꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯔꯝ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯏꯈꯤꯕꯅꯣ ꯃꯤꯍꯥꯠꯄꯁꯤꯡ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯔꯤꯃꯥꯟꯗ ꯊꯝꯂꯤ ꯑꯗꯨꯒ ꯀꯣꯔꯠꯅ ꯔꯤꯇꯥꯌꯔ ꯑꯣꯏꯔꯕ ꯖꯖ 5ꯒꯤ ꯕꯦꯟꯆ ꯑꯃ ꯁꯦꯝꯗꯨꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯀꯟꯀ꯭ꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯀꯟꯅ ꯁꯤꯟꯅꯔꯤ ꯑꯃꯔꯣꯝꯗ ꯑꯇꯤꯛ ꯑꯍꯃꯦꯗꯀꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯐ꯭ꯌꯨꯖꯤꯇꯤꯚꯅꯤ ꯍꯧꯖꯤꯛ ꯃꯥꯛꯁꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯀꯟꯅ ꯇꯥꯟꯅꯔꯤ ꯁꯥꯏꯠ ꯑꯃꯗ ꯍꯟꯗꯛꯇ ꯈꯥꯂꯤꯁꯇꯥꯟꯒꯤ ꯃꯝꯊꯈ꯭ꯔꯕ ꯑꯦꯖꯦꯟꯗꯥꯕꯨ ꯅꯧꯅ ꯏꯊꯧ ꯍꯥꯞꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯍꯧꯔꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯂꯤꯗꯔ ꯑꯃ꯭ꯔꯤꯠꯄꯥꯜ ꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯑꯦꯔꯦꯁ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯥꯕꯨ ꯑꯦꯔꯦꯁ ꯇꯧꯕꯒꯤ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯄꯟꯖꯥꯕ ꯄꯨꯂꯤꯁꯅ ꯄꯟꯖꯥꯕꯇꯒꯤ ꯑꯦꯔꯦꯁ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯥꯕꯨ ꯐꯥꯔꯒ ꯑꯁꯥꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯖꯦꯜꯗ ꯄꯨꯔꯛꯈ꯭ꯔꯦ ꯄꯟꯖꯥꯕꯇ ꯐꯥꯔꯒ ꯑꯁꯥꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯖꯦꯜ ꯇꯥꯅ ꯄꯨꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃ ꯆꯥꯎꯅ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏ ꯗꯤꯕ꯭ꯔꯨꯒꯔ ꯖꯦꯜ ꯑꯁꯦ ꯌꯥꯝꯅ ꯂꯤꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯆꯦꯠꯄ ꯖꯦꯜ ꯑꯃꯅꯤ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤ ꯋꯥ ꯉꯥꯡꯕꯒꯤꯗꯃꯛ ꯃꯤꯡ ꯆꯠꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯗ ꯄꯣꯛꯄ ꯄꯥꯀꯤꯁꯇꯥꯅꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯀꯅꯥꯗꯥꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯕ ꯇꯨꯡꯗ ꯍꯤꯟꯗꯨꯁꯇꯥꯟꯗ ꯂꯥꯛꯂꯒ ꯂꯩꯔꯝꯕꯅꯤ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯋꯥ ꯀꯌꯥꯁꯨ ꯊꯥꯔꯝꯈꯤ ꯇꯥꯔꯤꯛ ꯐꯥꯇꯦꯍ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇ꯭ꯋꯤꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤ ꯄꯟꯖꯥꯕꯀꯤ ꯀꯅꯥꯗꯥꯒꯤ ꯂꯦꯕꯔ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯉꯥꯡꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯑꯩꯒꯤ ꯏꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯁꯥꯏꯠ ꯑꯃꯗ ꯁꯨꯗꯥꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯂꯣꯏꯕ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 6 ꯍꯦꯟꯅ ꯁꯤꯔꯛꯂꯦ ꯂꯨꯔꯤꯕꯗꯤ ꯀꯟꯐ꯭ꯂꯤꯛꯀꯤ ꯆꯩꯔꯛꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯅ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯐ꯭ꯔꯥꯟꯁꯀ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯀꯌꯥꯅ ꯐꯣꯔꯦꯅꯔꯁꯤꯡ ꯄꯨꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯚꯥꯔꯠꯀꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯄꯨꯊꯣꯔꯛꯄ ꯉꯝꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯉꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯔꯁꯟ ꯑꯃꯗꯤ ꯚꯦꯔꯤꯁ꯭ꯂꯦꯞꯇ ꯂꯩꯕ ꯕꯤꯜꯗꯤꯡ ꯈꯔ ꯆꯦꯡꯒꯨꯞ ꯁꯥꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯈꯔꯁꯟꯗ ꯂꯩꯕ ꯗꯦꯅꯤꯄ꯭ꯔꯣ ꯀꯧꯕ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯔꯁꯤꯌꯥꯅ ꯊꯕꯛ ꯑꯁꯤ ꯁꯨꯊꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯥꯟꯗꯤ ꯂꯣꯏꯗ꯭ꯔꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯔꯁꯤꯌꯥꯅ ꯅꯩꯗ꯭ꯔꯕꯁꯨ ꯃꯐꯝꯗ ꯈꯨꯠ ꯁꯣꯛꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯤꯄꯥꯏꯁꯤꯡ ꯍꯟꯕ ꯂꯩꯇꯅ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ